ngasi International Women's Day na lakpa sidayshida malemda laiba nupisingda yakha paujel pijari amadi aigi lamdam asida laiba irisa nupi khudingmakta aihaki taraptagi yakha mangol pijari adubo akhoigi Manipur violence na akhoina saithing phanglaba sidayshida akhoigi nupisingdi akhoi Manipur sidayshida nupi kaya kappi mikap mirau khona thalli masa mawa kaina bagi awa se theng nanglaba amadi moibu nehat piraba mayum makai mai thadok pi hraba asigungraba problem dala thalaba akhoi Manipur asideshida akhoi irrespective of caste community akhoina se theng nupi singna awa nangliba sideshida akhoina ngasi nupi gi nimit ena pangthokpagi akhoi wahan thok ase asukki matik akhoina nungai tabana pikhalen haibatai aduna akhoina ngasi thuliba thongdo asideshida akhoi politically, socially, legally, akhoi masideshida akhoina justice phangba pame, akhoi bias leitena lengak ron na thabuk tawbiba pame, justice pibiba pame, amadi akhoi gi leiba namda masideshida akhoi thoglaiba irang sing ase akhoi peace and tranquility hanjala eraga nupi singda thongna happy eraga ngasi gi akhoi international akhoi gi Women's Day na pangthokpagi theme inspire inclusion sidayshida akhoi hirom khudingmakta nupi singsu empower tawraga sakhotpa adugumba nupi hakse phajana ngaksaba justice phangwa haiba pandam sida akhoi khudingwa sangsin menasi aduna akhoina lakaduriba vote asidasu akhoi nupi singna masidayshida karamba miyoida vote pire haraga akhoi gi karamba leader na akhoi leader oibire haraga tungi damakta adugumba khanbirapa lebaki saukhatpa apha nungai gi damakta khanbirapa adugumba leader sing sidayshida akhoi nupi singsena akhoi bhapta na khandhareraga akhoina akhoi ngasi laibuk thiba thongdo ase matungda am thoktanaba akhoi pumnam na hotna minerasi haibase ngasi gi Women's Day lakpa nimit aside hangna thamjari handaki 2024 gi koi chahi kudingi pangthokpa malyangmi nupi gi numit March ki tang 9 na lakpada ahanba maktada ehangna lamdam sida laibiriba nupi oipi kayada yakha paujel pijari aduga handaki akoigi United Nations na piba theme invest in women and accelerate growth haiba handaki theme stage da yam phajaba theme amani haiba simaso ina ahanbada thamjage chanabi amasung akoigi dharma ki lipun maram oirakanda akoi nupi singda thengnariba awabase ngamkhai leite aduga mamangi akoigi covid ki thengkhang anirakta yamna waraga sulairaga hawatpa ngamboi ngamdaboi tawringida akoigi laibak thiba thodok 2023 gi megi tang ahumdagi amu hanna akoida piragliba chaitheng haifang khangdaba aduga loiba naidraba awaba kaya khoi Manipur da leiriba nupi maruoina nupi amsung nupi maza sing angang singna hena mayuknari aduga hariba tambada loiba naidraba awaba singi manungda macha kainabagi mayum makai mai thadupi bagi mayum leifam leitabagi amadi akoigi mawam mapuroiba kainabagi sufam nomfam leitaba senmitlon walakpa sigumba mayam aduga akoigi huzik leiriba pusi mahing asina kaitongoi phau leigani haibagi tangduba leitaba leitraba adugumba akoigi loiba naidraba awaba mayam amma koi nupi singna thengnai aduna hairiba singsi akoigi displace oiraba akoigi mayum makai mai thadokpi graba nupi sing khakta natana lamdam sida leiriba tongan ba nupi singnasu wakhan pungning laitaba ngamdana koi yamna nuaitaba mongda punsi hingi habase ina ai thamjaningi aduga akoigi lansigi manungdasu oina leina akoi nupi singnasu akoigi patriarchal gi wiba akoi awaba kaya ama habadi mahai masing mapung phana tamandaba chahi shudriba nupi macha kayana mayum makai matam chadana pantho kanda yamna awaba punsi hingi ba mayam ama aduga ngasai gi akoigi dharma gi lipunna nupi singbu punjallaga phajallaga masagi haijaba masagi khangjaba wakhan pukning mapung phana sizinaraga akoigi lamdam sida leiriba senmitlonda mapung phana mating panghalakanda mai masing mapung phana tamanbiraga maromdom lepchaba ngambagi adugumba tanja adusu ai lahanjani ngasigi akoigi malengbi numitsina malengbi nupigi numina lakpada madumasu akoi thamja haningi aduga mapung phana nupi singbu masagi wakhal phirep lawan mangamanjarakanda rajniti gi oiba aduga samajik oiba aduga akoigi senmitlon gi oiba wakhana mapung phana saruk yarakani habegi thajabado ai malengbi nupigi numina lakpasida ai soidana thajabado thamjari hantakki 2024 gi Women's Day lakpasida ahanba maktada ai hakna
ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛꯀꯤ ꯃꯐꯝꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯍꯔꯥꯎꯕ ꯋꯨꯃꯦꯟꯁ ꯗꯦ ꯑꯃ ꯑꯣꯏꯔꯁꯤ ꯍꯥꯏꯕꯁꯤ ꯑꯩ ꯐꯣꯡꯗꯣꯛꯆꯅꯤꯡꯉꯤ ꯑꯗꯨꯒ ꯋꯨꯃꯦꯟꯁ ꯗꯦ ꯄꯥꯡꯊꯣꯛꯄꯒꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯂꯣꯏꯅ ꯈꯪꯉꯦ ꯅꯨꯄꯤꯁꯤꯡꯁꯤ ꯏꯀ꯭ꯋꯦꯜ ꯄ꯭ꯂꯦꯠꯐꯣꯝꯗ ꯅꯨꯄꯥꯁꯤꯡꯒ ꯃꯥꯟꯅꯅ ꯂꯩꯅꯕ ꯍꯣꯠꯅꯔꯛꯄꯒꯤ ꯍꯧꯗꯣꯛꯈꯤꯕ ꯋꯨꯃꯦꯟꯁ ꯗꯦꯅꯤ ꯑꯗꯣ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯂꯝꯁꯤꯗ ꯁ꯭ꯇꯦꯠꯁꯤꯗ ꯊꯣꯛꯂꯤꯕ ꯀ꯭ꯔꯥꯏꯁꯤꯁꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯍꯥꯏꯌꯣ ꯍꯥꯏꯔꯒꯗꯤ ꯅꯨꯄꯤꯒꯤ ꯔꯣꯜꯁꯤ ꯑꯩꯅ ꯀꯣꯇꯦꯁꯟ ꯑꯃꯈꯛꯇꯪ ꯁꯦꯌꯔ ꯇꯧꯅꯤꯡꯉꯦ ꯅꯍꯥꯟꯗꯒꯤ ꯁꯨꯝ ꯈꯜꯂꯛꯄ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯥꯔꯇꯤꯟ ꯂꯨꯊꯔ ꯀꯤꯡꯒꯤ ꯋꯥꯏꯐꯁꯤꯁꯨ ꯑꯦꯛꯇꯤꯚꯤꯁꯠ ꯑꯃꯅꯤ ꯀꯣꯔꯦꯇꯥ ꯁ꯭ꯀꯣꯠ ꯀꯤꯡ ꯀꯧꯋꯦ ꯃꯥꯁꯤꯅ ꯍꯥꯏ women if the soul of the nation is to be saved I believe you must become its soul ꯍꯥꯏꯕꯗꯤ ꯅꯨꯄꯤꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯁꯦ ꯅꯦꯁꯟꯁꯤꯒꯤ ꯍꯦꯛ ꯁꯣꯜ ꯑꯃ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯈꯟꯊꯔꯒ ꯄꯤꯁ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯒꯤ ꯐꯖꯔꯕ ꯑꯩꯈꯣꯏꯒꯤ ꯃꯒꯨꯟꯁꯤꯡ ꯄꯤꯁꯇ ꯄꯨꯁꯤꯜꯂꯛꯄ ꯉꯝꯕ ꯑꯗꯒꯤ ꯑꯈꯥꯡ ꯀꯟꯕ ꯁꯤꯒꯨꯝꯕ ꯑꯁꯤ ꯑꯩꯈꯣꯏ ꯄꯨꯊꯣꯛꯄ ꯃꯇꯝꯅꯦꯅ ꯈꯜꯂꯦ ꯍꯥꯏꯕꯗꯤ ꯚꯥꯏꯂꯦꯟꯁ ꯂꯣꯝꯗ ꯆꯠꯊꯗꯕꯤꯗ ꯌꯥꯝꯅ ꯋꯥꯈꯜ ꯄꯨꯛꯅꯤꯡ ꯆꯦꯠꯅ ꯈꯟꯊꯔꯒ ꯈꯣꯡꯊꯥꯡ ꯊꯥꯡꯖꯤꯟꯕ ꯃꯇꯝ ꯌꯧꯔꯦ ꯍꯥꯏꯕꯁꯤ ꯑꯩ ꯐꯣꯡꯗꯣꯛꯆꯒꯦ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯊꯧꯗꯥꯡꯁꯤ ꯅꯨꯄꯤ ꯑꯩꯈꯣꯏꯒꯤ ꯔꯣꯜꯁꯤ ꯌꯥꯝ ꯆꯥꯎꯋꯦ ꯅꯨꯄꯥꯗꯒꯤ ꯍꯦꯟꯅ ꯑꯗꯨꯅ ꯃꯃꯥ ꯑꯣꯏꯕꯤ ꯃꯆꯤ ꯑꯣꯏꯕꯤꯒꯤ ꯔꯣꯜꯁꯤꯡ ꯑꯁꯤ ꯅꯤꯡꯊꯤꯅ ꯑꯩꯈꯣꯏ ꯎꯠꯊꯣꯛꯄꯤꯔꯒ ꯐꯥꯗꯕꯤꯔꯒ ꯐꯖꯅ ꯆꯦꯅꯦꯜ ꯆꯨꯝꯅ ꯃꯥꯏ ꯄꯨꯃꯤꯟꯅꯔꯒ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯂꯩꯔꯝꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯆꯥꯎꯈꯠꯄ ꯅꯨꯡꯉꯥꯏꯕ ꯃꯅꯤꯄꯨꯔ ꯑꯗꯣ ꯑꯃꯨꯛ ꯍꯟꯅ ꯀ꯭ꯔꯥꯏꯁꯤꯁ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏ ꯍꯧꯒꯠꯃꯤꯟꯅꯔꯒ ꯑꯐꯕ ꯂꯝꯗꯝ ꯑꯗꯨ ꯑꯩꯈꯣꯏ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛꯅ ꯁꯦꯝꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯤ ꯑꯩ ꯊꯝꯖꯒꯦ ꯏꯟꯇꯔꯅꯦꯁꯅꯦꯜ ꯋꯨꯃꯦꯟꯁ ꯗꯦ 2020 ꯂꯥꯛꯄꯗ ꯅꯨꯄꯤ ꯑꯣꯏꯕꯤ ꯈꯨꯗꯤꯡꯃꯛꯄꯨ ꯈꯣꯏꯁꯅꯥꯝ ꯁꯔꯃ ꯅꯥꯏꯅꯌꯥꯔꯕꯤ ꯀꯃꯥꯟꯗꯦꯟ ꯑꯩꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯖꯔꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯔꯤꯕ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯐꯤꯕꯝ ꯑꯁꯤꯗ ꯇꯣꯉꯥꯟꯕ ꯍꯤꯔꯝ ꯀꯌꯥꯗ ꯊꯧꯒꯥꯏ ꯄꯨꯗꯨꯅ ꯑꯩꯈꯣꯏ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔ ꯑꯃꯒꯤꯗꯃꯛꯇ ꯍꯣꯠꯅꯕꯤꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯄꯨꯁꯨ ꯑꯩꯍꯥꯛꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯌꯥꯏꯐꯔꯕ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯖꯔꯒ ꯑꯩꯍꯥꯛꯅ ꯄꯥꯎꯖꯦꯟꯖꯅꯤꯡꯕꯁꯤ ꯅꯨꯄꯤ ꯑꯣꯏꯕꯤ ꯑꯩꯈꯣꯏꯅ ꯃꯃꯥ ꯑꯣꯏꯕꯤ ꯑꯩꯈꯣꯏꯅ ꯑꯗꯨꯒ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯑꯩꯈꯣꯏ ꯀꯠꯊꯣꯛꯄꯅ ꯃꯥꯡꯖꯤꯜ ꯊꯥꯔꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯅ ꯊꯝꯕꯤꯔꯝꯕ ꯃꯅꯤꯄꯨꯔ ꯑꯗꯨꯉꯩꯒꯤ ꯐꯨꯔꯨꯞ 35ꯅ ꯂꯩꯆꯜ ꯑꯣꯏꯗꯨꯅ ꯁꯦꯝꯕ ꯂꯩ ꯄꯔꯦꯡ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯅꯨꯄꯤ ꯑꯣꯏꯕꯤ ꯃꯃꯥ ꯑꯣꯏꯕꯤ ꯑꯩꯈꯣꯏꯅ ꯂꯪꯂꯥ ꯑꯣꯏꯗꯨꯅ ꯁꯦꯝꯂꯁꯤ ꯑꯅꯧꯕ ꯃꯅꯤꯄꯨꯔ ꯑꯃ ꯌꯥꯎꯍꯜꯂꯁꯤ ꯍꯥꯏꯕꯁꯤꯅꯤ ꯃꯅꯤꯄꯨꯔ ꯏꯃꯥꯅ ꯌꯥꯏꯐꯔꯦ ꯉꯁꯤ ꯃꯥꯂꯦꯝꯗ ꯏꯟꯇꯔꯅꯦꯁꯅꯦꯜ ꯋꯨꯃꯦꯟꯁ ꯗꯦꯅ ꯂꯥꯛꯄꯁꯤꯗ ꯑꯩꯍꯥꯛꯅ ꯃꯥꯂꯦꯝꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯣꯏꯕꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯉꯁꯤ ꯍꯦꯄꯤ ꯋꯨꯃꯦꯟꯁ ꯗꯦꯅ ꯋꯤꯁ ꯇꯧꯖꯔꯤ ꯑꯗꯨꯒ ꯉꯁꯤ ꯏꯁꯥꯗ ꯅꯨꯄꯤ ꯑꯣꯏꯅ ꯄꯣꯛꯎꯕꯒꯤ ꯁꯤꯒꯤ ꯄ꯭ꯔꯤꯚꯤꯂꯦꯖ ꯑꯣꯏꯅ ꯂꯧꯖꯔꯒ ꯅꯨꯄꯤ ꯃꯌꯥꯝꯗ ꯑꯩꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄ ꯑꯣꯏꯅ ꯃꯌꯥꯝꯗ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯀꯟꯅ ꯍꯣꯠꯅꯃꯤꯟꯅꯔꯒ ꯅꯨꯄꯤ ꯑꯣꯏꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯃꯤꯟꯅꯗꯨꯅ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯃꯤꯟꯅꯁꯤꯅ ꯋꯤꯁ ꯇꯧꯖꯔꯤ 8 March International Women's Day na lakpada Manipurgi nupi oibising Manipurda leiriba amasong Manipurgi wangwada leiriba nupi oibi khudingmakta yaifa paujil pijari tashengnamak International Women's Day si malem pumbada akoi observe tawriba celebrate tawriba si nupi oibisingna ngasi phawbada hojik phawbada malem pumbagi oina akoi lakliba akoi gi khumchat akoi lelagliba punsi marel achievements challenges leiriba pumnamak mayam ase loinamak nauhongna akoi khanaminaduna ningsingnaduna amasong hojik nupi gi oiriba leiriba phibam ase amuk hena kamaina phagat kamaina amu hena betterment porakadage haibagi adugumba womanhood ase celebrate tawba numitni ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯀꯣꯟꯐ꯭ꯂꯤꯛ ꯁꯤꯆꯨꯋꯦꯁꯟ ꯑꯃ ꯌꯥꯝ ꯑꯀꯟꯕ ꯁꯥꯐꯨ ꯑꯃ ꯂꯥꯛꯇꯨꯅ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯁꯤꯗ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯃꯇꯝꯁꯤꯗꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯂꯨꯕ ꯇꯥꯡꯀꯛ ꯑꯃ ꯑꯣꯏꯔꯦ International Women's Day lakpasidaysta akoina nauhona akoi nupi oibigi role sisu amuka amuk akoi introspect tawba amuk khannaba nainaba su adumatik darkar oiri tashengnamak Manipur gi asuk luraba akoi gi conflict situation hujik oiriba sidaysta akoi nupi oibishingi yamna chawraba thodang yamna chawraba akoi gi daitya ma lei akoina loinama khangi Manipur gi akoi gi itihasna sakhini nupi oibishingna lowkhiba society gi oiba akoi gi problem issues mayam amada uba
ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯃꯥꯖ ꯑꯁꯤꯗ ꯂꯩꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝ ꯑꯁꯦ ꯀꯃꯥꯏꯅ ꯁꯣꯜꯚ ꯇꯧꯒꯗꯒꯦ ꯍꯥꯏꯕꯁꯤꯗꯩꯁꯤꯗ ꯅꯨꯄꯤꯁꯤꯡꯁꯤꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯑꯃ ꯂꯧꯈꯤ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯁꯤꯒꯨꯝꯕ ꯌꯥꯝꯅ ꯂꯨꯔꯕ ꯀꯣꯟꯐ꯭ꯂꯤꯛ ꯁꯤꯆꯨꯋꯦꯁꯟ ꯑꯃ ꯂꯩꯕ ꯃꯇꯥꯡꯁꯤꯗꯁꯨ ꯑꯩꯈꯣꯏ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯒꯤ ꯊꯧꯗꯥꯡ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯔꯣꯜ ꯑꯦꯟ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯏ ꯃꯁꯤꯒꯤ ꯃꯥꯏꯀꯩꯗ ꯑꯩꯈꯣꯏ ꯂꯝꯗꯝꯁꯤꯗꯩꯁꯤꯗ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯦ ꯁꯤꯗꯒꯤ ꯐꯒꯠꯇꯨꯅ ꯁꯥꯟꯇꯤ ꯀꯃꯥꯏꯅ ꯄꯨꯔꯛꯀꯗꯒꯦꯅ ꯍꯥꯏꯕꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯀꯣꯛ ꯆꯨꯡꯁꯤꯟꯅꯗꯨꯅ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯈꯥ ꯇꯥꯕ ꯌꯨꯠꯁ ꯃꯌꯥꯝ ꯑꯃ ꯑꯗꯒꯤ ꯑꯇꯩ ꯅꯨꯄꯤ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯁꯦ ꯂꯣꯏꯅꯃꯛ ꯃꯣꯕꯤꯂꯥꯏꯁ ꯇꯧꯃꯤꯟꯅꯗꯨꯅ ꯋꯥꯈꯜ ꯆꯨꯡꯁꯤꯟꯅꯔꯒ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯗꯩꯁꯤꯗ ꯀꯔꯝꯕ ꯃꯑꯣꯡꯗ ꯑꯩꯈꯣꯏ ꯁꯥꯟꯇꯤ ꯄꯨꯔꯛꯀꯗꯒꯦ ꯍꯥꯏꯕꯁꯤꯁꯨ ꯅꯧꯍꯧꯅ ꯑꯗꯨꯃꯛ ꯑꯩꯈꯣꯏ ꯈꯟꯅꯕ ꯗꯔꯀꯥꯔ ꯑꯣꯏꯔꯤ ꯃꯁꯤꯒꯤ ꯃꯥꯏꯀꯩꯗ ꯑꯩꯈꯣꯏ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡ ꯃꯌꯥꯝ ꯂꯣꯏꯅ ꯄꯨꯟꯁꯤꯟꯅꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯗꯩꯁꯤꯗ ꯌꯥꯝꯅ ꯑꯊꯨꯕ ꯃꯇꯝꯗ ꯁꯥꯟꯇꯤ ꯑꯗꯣ ꯄꯨꯔꯛꯄ ꯉꯝꯕ ꯑꯣꯏꯅꯅꯕ ꯑꯩꯈꯣꯏ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯕꯒꯤ ꯑꯩ ꯋꯥꯐꯝꯁꯦ ꯊꯝꯖꯔꯒ ꯑꯃꯨꯛꯀ ꯍꯟꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ women here in the state and all over the world, I extend warm wishes on this occasion of International Women's Day. ꯑꯩꯈꯣꯏꯒꯤ ꯃꯥꯂꯦꯝꯒꯤ ꯅꯨꯄꯤꯒꯤ ꯅꯨꯃꯤꯠꯁꯦ ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯉꯁꯥꯏꯗꯩꯁꯨ ꯋꯥꯔꯤ ꯁꯥꯔ ꯑꯩꯈꯣꯏꯒꯤ ꯆꯥꯎꯊꯣꯛꯆꯔꯤꯅꯤꯀꯣ ꯑꯗꯩ ꯏꯆꯥꯁꯤꯡꯅ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯒꯨꯝꯕꯒ ꯍꯧꯔꯛꯄꯁꯦ ꯅꯨꯡꯉꯥꯏꯕꯁꯦ ꯍꯥꯏꯅ ꯂꯩꯇꯦ ꯑꯩꯈꯣꯏ ꯅꯨꯄꯤ ꯈꯨꯟꯅꯥꯏꯒꯤ ꯑꯣꯏꯕ ꯃꯅꯤꯄꯨꯔꯒꯤ ꯅꯨꯄꯤꯁꯤꯡꯁꯦ ꯁꯤꯅ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯂꯩꯕ ꯃꯥꯂꯦꯝꯗ ꯂꯩꯕ ꯅꯨꯄꯤ ꯑꯃꯁꯨꯡ ꯅꯨꯄꯥꯁꯤꯡꯒꯤ ꯃꯔꯛꯇ ꯈꯦꯠꯅꯕ ꯂꯩꯇꯅ ꯃꯃꯥ ꯑꯣꯏꯕ ꯅꯨꯄꯤ ꯑꯩꯈꯣꯏꯅ ꯈꯜꯂꯤꯕ ꯋꯥꯈꯜꯁꯤꯡ ꯏꯆꯥꯁꯤꯡꯁꯦ ꯏꯪꯅ ꯂꯩ ꯇꯨꯡꯗꯣ ꯂꯩꯇꯥꯅ ꯃꯔꯨꯑꯣꯏꯅ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕ ꯂꯥꯟꯁꯦ ꯁꯤꯃ ꯅꯦꯝꯊꯍꯟꯅꯤꯡꯕ ꯃꯄꯤ ꯃꯄꯥ ꯑꯣꯏꯕ CM ꯁꯤꯅ ꯁꯦꯟꯇꯔꯗ ꯄꯥꯎꯁꯦ ꯐꯖꯅ ꯄꯤꯕꯤꯗꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯂꯦꯞꯄꯤꯔꯒ ꯑꯩꯈꯣꯏ ꯃꯃꯥ ꯑꯣꯏꯕꯁꯤꯡ ꯅꯨꯄꯤꯁꯤꯡꯁꯤꯅꯕ ꯊꯋꯥꯏꯁꯦ ꯊꯥꯗꯣꯛꯑꯕ ꯏꯔꯩꯕꯥꯛꯀꯤ ꯊꯥꯗꯣꯛꯑꯒꯦ ꯍꯥꯏꯗꯅ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕ ꯅꯨꯄꯤꯁꯤꯡꯅ ꯏꯁꯄꯤꯁꯦꯜ ꯇꯣꯉꯥꯟꯅ ꯑꯩꯈꯣꯏ ꯈꯜꯂꯤꯕꯁꯦ ꯁꯔꯨꯛ ꯑꯃꯅꯤ ꯃꯥꯂꯦꯝꯒꯤ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯇ ꯃꯥꯂꯦꯝꯒꯤ ꯅꯨꯄꯤꯒꯤ ꯊꯧꯗꯥꯡ ꯑꯩꯈꯣꯏꯅ ꯂꯧꯒꯗꯕ ꯏꯊꯧꯁꯤꯡꯁꯦ ꯃꯁꯛ ꯈꯪꯅ ꯑꯩꯈꯣꯏ ꯄꯥꯡꯊꯣꯛꯅꯤꯡꯉꯤ ꯑꯩꯈꯣꯏ ꯅꯨꯄꯤꯁꯤꯡꯁꯤꯗꯤ ꯈꯔ ꯑꯩꯗꯤ ꯀꯩꯅꯣꯝꯇꯪ ꯍꯥꯏꯕꯗ ꯑꯩꯈꯣꯏ ꯈꯔ ꯌꯨꯅꯤꯇꯤ ꯂꯩꯖꯕ ꯑꯩꯈꯣꯏ ꯅꯨꯄꯤꯒꯤ ꯇꯧꯗ ꯌꯥꯗ ꯏꯊꯧꯅꯤ ꯀꯥꯏꯁꯤ ꯑꯗꯨꯝ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯊꯧꯅꯥꯗ ꯑꯩꯈꯣꯏꯅ ꯈꯜꯂꯤꯕ ꯄꯨꯝꯅꯃꯛ ꯑꯁꯤꯗ ꯊꯧꯅꯥ ꯍꯥꯞꯄꯤꯔꯒ ꯑꯐꯕ ꯃꯥꯌꯣꯜ ꯑꯃ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯣꯏꯅ ꯑꯃꯗꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯚꯥꯔꯠꯀꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯦ ꯍꯟꯇꯛ ꯃꯣꯏꯅꯒ ꯇꯧꯕꯤꯔꯤꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯥꯂꯦꯝꯒꯤ ꯅꯨꯄꯤꯁꯤꯡꯁꯤꯗ ꯄꯥꯎ ꯄꯤꯔꯛꯄ ꯑꯗꯩ ꯁꯤ ꯃꯦꯁꯦꯖ ꯃꯌꯥꯝꯁꯦ ꯊꯥꯔꯛꯄꯗ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯆꯥꯎꯊꯣꯛꯆꯩ ꯅꯨꯄꯤꯁꯤꯅ ꯌꯨꯝꯒꯤ ꯁꯥꯟꯇꯤ ꯑꯣꯏꯕꯒꯤꯁꯨ ꯌꯨꯝ ꯀꯩꯅꯣꯒꯤꯁꯨ ꯂꯩꯕꯥꯛꯀꯤꯁꯨ ꯂꯣꯏꯅꯃꯛꯀꯤ ꯍꯧꯔꯛꯐꯝꯅꯦꯕ ꯃꯃꯥ ꯑꯃ ꯑꯣꯏꯕꯇ ꯅꯠꯇꯅ ꯑꯩꯈꯣꯏꯅ ꯃꯤꯁꯤꯡꯁꯤꯒꯤ ꯋꯥꯈꯜꯁꯦ ꯐꯥꯊꯔꯒꯅꯦ ꯍꯥꯏꯗꯤ ꯄꯥꯡꯒꯜ ꯊꯧꯅꯥꯁꯨ ꯑꯩꯈꯣꯏꯅ ꯍꯥꯞꯀꯗꯕꯅꯤ ꯅꯣꯏ ꯁꯣꯟꯊꯕ ꯌꯥꯗꯦ ꯅꯣꯏ ꯃꯇꯝꯁꯤꯗ ꯅꯣꯏꯅ ꯑꯗꯒꯤ ꯁꯣꯟꯊ ꯇꯥꯔꯒꯗꯤ ꯂꯩꯕꯥꯛꯁꯦ ꯃꯥꯡꯈ꯭ꯔꯒꯅꯤ ꯂꯥꯏꯔꯤꯛꯁꯨ ꯇꯝꯗꯕ ꯌꯥꯗꯦ ꯂꯥꯏꯔꯤꯛ ꯍꯩꯇꯕꯗꯒꯤꯅꯦꯕ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯥꯏꯔꯤꯛ ꯍꯩꯕ ꯋꯥꯠꯄꯗꯒꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯁꯤ ꯐꯤꯕꯝꯁꯦ ꯌꯧꯔꯤꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯤꯗꯔ ꯑꯃ ꯑꯣꯏꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯖꯁ ꯃꯥꯗꯣ ꯂꯩꯕꯥꯛ ꯉꯥꯛꯄ ꯍꯩꯕꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯍꯩꯕ ꯋꯦꯜ ꯏꯖꯨꯀꯦꯇꯦꯗ ꯑꯣꯏꯒꯗꯕꯅꯦꯕ ꯋꯦꯜ ꯏꯖꯨꯀꯦꯇꯦꯗ ꯑꯣꯏꯇꯥꯔꯒꯗꯤ ꯃꯥꯁꯦ ꯇꯨꯡꯒꯤ ꯄꯣꯠꯗꯝ ꯈꯪꯗꯣꯔꯤꯅꯦꯕ ꯃꯥꯅ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯍꯧꯖꯤꯛꯀꯤ ꯃꯃꯥ ꯑꯣꯏꯕꯤ ꯈꯨꯗꯤꯡꯃꯛꯅ ꯃꯥꯒꯤ ꯃꯆꯥꯁꯤꯡꯁꯦ ꯂꯥꯏꯔꯤꯛ ꯍꯩꯇꯕ ꯌꯥꯗꯦ ꯍꯥꯏꯗꯅꯅꯦ ꯆꯥꯗ꯭ꯔꯁꯨ ꯑꯉꯥꯡꯁꯤꯡꯁꯤꯗꯅꯦ ꯏꯕꯨꯡꯉꯣ ꯏꯆꯥ ꯅꯣꯏ ꯊꯧꯅꯥ ꯍꯟꯕ ꯌꯥꯗꯦ ꯂꯥꯏꯔꯤꯛ ꯄꯥꯕ ꯌꯥꯗꯦ ꯅꯣꯏ ꯂꯥꯏꯔꯤꯛ ꯍꯩꯇꯕ ꯌꯥꯗꯦ ꯍꯥꯏꯕ ꯑꯃꯈꯛꯇꯪꯗꯤ ꯍꯩꯍꯟꯅꯤꯡꯉꯦꯕ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤꯀꯣ ꯁꯤ ꯍꯥꯏꯔꯒ 8th of March International Women's Day and celebrate all over the world tawri adabu akoigi Manipur asida leirurabanina border state ama oirabanina akoi se ngahangi May 3rd tagi ko conflict ama akoina akoigi keno asida thingnazari akoigi state asida Masise akoina academics to leiruraba oibanina and moreover being a woman akoi se akoigi students sing of course different communities tambe Manipur universities da moida phangliba chaitheng myam sing se as a teacher akoi da share tawe ko adu masi koina nungaizade masi se chaitheng phangliba se every section of the society se phangle masi gumba conflict sin as chaitheng myam ama piri ba ko masi haraga ai loisanjarg malem sida lariba ko Manipur sida lariba na mayam sige kai nungaiba harawa oina mayamda phondokjari ago sumaina akoina nupigi thaudangse yam chauna lawi imung manangki oigera amagi oigera nupi khudimaki oina akhon maitai nupigi oina thaudangse yam chauna lawi dana nupigi numit lakpasida mayang mafamda haraw nungaiba phondokjari ꯃꯥꯂꯦꯝꯁꯤꯒꯤ ꯅꯨꯄꯤꯒꯤ ꯅꯨꯃꯤꯠꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯤ ꯂꯥꯛꯄꯁꯤ ꯌꯥꯝ ꯍꯔꯥꯎꯖꯩ ꯅꯨꯄꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤꯗꯃꯛ ꯃꯌꯥꯝ ꯄ꯭ꯔꯖꯥꯅ ꯅꯨꯃꯤꯠ ꯑꯃ ꯊꯝꯕꯤꯔꯝꯃꯤꯁꯦ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯁꯤꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯍꯔꯥꯎꯕ ꯑꯃ ꯄꯣꯛꯏ ꯅꯨꯄꯤꯕꯨ ꯂꯨꯅ ꯆꯥꯟꯅ ꯇꯧꯕꯤꯕ ꯅꯨꯡꯁꯤꯕꯤꯕ ꯃꯃꯥ ꯑꯣꯏꯕ ꯑꯩꯈꯣꯏꯁꯦ ꯃꯆꯥ ꯑꯣꯏꯕ ꯃꯄꯨ ꯑꯣꯏꯕꯁꯤꯡꯅ ꯅꯨꯡꯁꯤꯅ ꯆꯥꯟꯅ ꯇꯧꯕꯤꯌꯨ ꯇꯧꯕꯤꯕꯁꯤꯁꯨ ꯑꯩꯈꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯇꯧꯕꯤꯗꯕꯗꯤ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯇꯦ ꯅꯨꯄꯤꯕꯨ ꯅꯨꯡꯁꯤꯕꯤꯌꯨ ꯉꯁꯤ ꯃꯥꯂꯦꯝꯁꯤꯗ ꯅꯨꯄꯤꯒꯤ ꯅꯨꯃꯤꯠ ꯍꯥꯏꯅ ꯂꯥꯛꯏꯕꯁꯦ ꯅꯨꯄꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯁꯦ ꯄꯨꯟꯁꯤ ꯅꯨꯡꯖꯥꯡꯅ ꯄꯥꯜꯂꯒ ꯏꯆꯥ ꯏꯁꯨꯒꯤ ꯃꯇꯤꯛ ꯆꯥꯅ ꯁꯦꯕꯥ ꯐꯪꯕ ꯑꯣꯏꯁꯤ ꯏꯆꯥꯁꯤꯡꯗ ꯐꯖꯅ ꯁꯦꯝꯃꯒ ꯏꯆꯥꯒꯤꯁꯨ ꯅꯨꯄꯤ ꯃꯃꯥ ꯑꯩꯈꯣꯏꯅ ꯌꯥꯏꯐ ꯃꯪꯒꯣꯜ ꯄꯤꯔꯒ ꯏꯃꯥ ꯏꯆꯥ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯅ ꯄꯥꯟꯃꯤꯟꯅꯕ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛꯄꯨ ꯑꯩꯈꯣꯏꯅ ꯊꯥꯒꯠꯆꯔꯤ ꯅꯨꯄꯤ ꯑꯩꯈꯣꯏꯅꯁꯨ ꯃꯆꯥꯁꯤꯡꯒꯤꯁꯨ ꯑꯩꯈꯣꯏꯅ ꯁꯦꯝꯕꯤꯐꯝ ꯊꯣꯛꯏ ꯃꯆꯥ ꯑꯣꯏꯕꯅꯁꯨ ꯅꯨꯄꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯃꯃꯥ ꯑꯣꯏꯕꯒꯤꯁꯤꯡꯁꯦ ꯅꯨꯡꯉꯥꯏꯅ ꯐꯖꯅ ꯊꯝꯕꯤꯌꯨ malengi oina nupigi numini azo
ꯏꯃꯥ ꯃꯌꯥꯝꯁꯤꯗ ꯏꯆꯥꯁꯤꯡꯁꯤꯗ ꯅꯨꯡꯉꯥꯏꯕ ꯄꯥꯎꯖꯦꯜ ꯑꯣꯏꯅ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯅ ꯂꯧꯒꯗꯕ ꯊꯧꯗꯥꯡ ꯈꯨꯗꯤꯡꯃꯛ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯅ ꯂꯧꯕꯤꯔꯤ ꯂꯥꯟꯗꯤ ꯈꯪꯗꯦ ꯑꯃ ꯈꯪꯗꯦ ꯃꯥꯌꯣꯛꯅꯔꯤ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯅꯨꯄꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯅꯨꯄꯤꯁꯤꯡꯁꯦ ꯑꯗꯨꯛ ꯃꯇꯤꯛ ꯏꯖꯠ ꯂꯩꯅ ꯌꯥꯝꯅ ꯐꯖꯅ ꯂꯩꯖꯕꯅꯤ ꯈꯨꯟꯅꯥꯏꯁꯤꯒꯤ ꯑꯣꯏꯅ ꯑꯗꯨꯅ ꯑꯐꯕꯗ ꯑꯣꯏꯗꯅ ꯃꯃꯥ ꯑꯣꯏꯕꯤꯒꯤ ꯒꯨꯟ ꯆꯦꯟꯗꯅ ꯈꯨꯗꯤꯡꯃꯛꯁꯦ ꯋꯥꯇꯦꯝꯗꯅ ꯅꯨꯄꯤ ꯑꯣꯏꯕꯤ ꯈꯨꯗꯤꯡꯃꯛꯁꯦ ꯑꯐꯕꯗ ꯂꯝꯖꯤꯡꯗꯅ ꯃꯤꯡ ꯑꯣꯏꯅꯕ ꯍꯣꯠꯅꯍꯟꯁꯤꯀꯣ